ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ ꯉꯁꯤꯗꯤ ꯐꯗꯤꯒꯣꯝ ꯊꯥꯖꯒꯦ ꯅꯤꯡꯊꯝꯊꯥꯁꯨ ꯆꯪꯉꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯊꯥꯕ ꯌꯥꯔꯦ ꯐꯗꯤꯒꯣꯝ ꯊꯥꯕꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯝꯂꯥꯁꯦ ꯈꯔ ꯁꯥꯡꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯅꯣꯏꯔꯒ ꯆꯥꯏꯕꯤꯕ ꯑꯗꯨꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯒꯝꯂꯥ ꯃꯐꯝ ꯃꯔꯤꯁꯤꯗ ꯆꯥꯏꯖꯒꯦ ꯍꯥꯟꯅ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯊꯥꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯆꯥꯏꯕꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯏꯔꯩꯆꯥꯁꯤꯡꯅ ꯃꯌꯥꯝ ꯊꯥꯕꯕꯨꯗꯤ ꯉꯝꯒꯅꯤ ꯒꯝꯂꯥꯗ ꯁꯨꯝ ꯈꯔ ꯇꯦꯠ ꯊꯥꯒꯦꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯁꯤꯅ ꯑꯃꯨꯛ ꯈꯔ ꯀꯨꯞꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯨ ꯌꯥꯝ ꯀꯨꯞꯁꯜꯂꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯀꯨꯞꯁꯟꯕꯤꯕ ꯑꯣꯝꯕꯣꯏ ꯀꯩꯕꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯊꯥꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯔꯨꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯅ ꯑꯗꯨꯝ ꯀꯨꯞꯄ ꯌꯥꯕꯅꯤ ꯍꯥꯏꯅ ꯀꯨꯞꯄ ꯑꯗꯒꯤ ꯑꯃꯅ ꯁꯣꯝꯗ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯖꯟꯊꯤꯁꯦ ꯊꯤꯠꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯛꯇ Dadau lah kuma le cise ngone. Mana? Kaure. Mana? Dadau kaure kumbo. Methakta sumana moi adum kupsanbigiba. Aduga kupsanbirani. Adagi Thantisina adum kupsala thamaga hayeng tam tamna kangakani aduga akhona mathakta ising chaisillaga adum yare. Aduga mana ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯋꯤꯟꯇꯔꯒꯤ ꯐꯗꯤꯒꯣꯝ ꯊꯥꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯨꯃꯥꯏꯅ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯏꯔꯩꯆꯥꯁꯤꯡ ꯃꯃꯥꯡꯗ ꯑꯩꯒꯤ ꯊꯥꯖꯈꯤꯕ ꯑꯂꯨ ꯁꯤꯡꯗꯨꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯩ ꯑꯂꯨ ꯁꯤꯅ ꯑꯂꯨ ꯑꯉꯧꯕꯅꯤ ꯑꯗꯒꯤ ꯑꯂꯨ ꯑꯉꯥꯡꯕ ꯁꯨꯃꯥꯏꯅꯗꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯏꯔꯩꯆꯥꯁꯤꯡꯅ ꯔꯨꯞꯇꯣꯞ ꯃꯊꯛꯇ ꯑꯗꯒꯤ ꯊꯥꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤꯁꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯡꯁꯤꯁꯨ ꯀꯂꯥꯟꯆꯨꯏ ꯀꯩꯀꯥꯁꯤꯁꯨ ꯈꯔ ꯍꯥꯏꯗꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯁꯥꯠꯄ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯔꯨꯞꯇꯣꯞꯇ ꯖꯒꯥ ꯈꯤꯇꯪ ꯂꯩꯔꯒꯗꯤ ꯉꯝꯃꯒꯗꯤ ꯃꯇꯝ ꯈꯔ ꯂꯦꯟꯕꯤꯕꯁꯤ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯏꯔꯩꯆꯥꯁꯤꯡ